JIRIBAM da angang yauna MEECHAM taru KUKI KHUTLAI PAIBA singna HATKHIBA adubu ADUDA CHENNABA KHUDINGMAK PHAGATTUNA logi matung inna CHEIRAK PIYU HAIBA YAONA TONGANBA demand singda Meira Paibi Lup kayana Shinduna Tera Lukhram Leirak community hall da Wakat Meepham Chathakhre Wakat Meepham adu Manipur ima mayai koibi ningthaujam lekai nupi ihau marup nupi khunai lamjing Meira Lup chaukhat thaurang nupi khutpu sadokpam lamjing Seva Meira Paibi sayang konthaujam makha lekai Lukhram Awang Women Welfare Association Sangai Pro Apunba Nupi Lup Ghari Awang Lekai Women Development Center Amadi Janura Lijing Lukhram na punna Shinduna pangthokhibani Wakat Meepham aduda lamdam asida afaswa lokthou MLA Paulenan Haukipki wangang condemn tawi haiba yauna tongan wahaising iba placard kaya sizinakhi Wakat Meepham aduga mari leinana Manipur image chief convener Sagol Sem Kullamangang na hai KUKI KHUTLAI PAIBA singna fakhiba MEECHAM taruk adu kanbinaba maikai kaya dage appeal taunarakhiba adu union government na tasin usinadana lekhibana MEECHAM taruk adugi thawai kanba ngamhodabani lamdam asida thokliba irang asiga mari leinana union lengakna paikhatlagliba thabaksing asi khonglei tapmanbana awangba thakta condemn tawi lamdam asida central force dising kaya thajilappa afaspa thamjilappa amadi maitai singda onsinduna miyot minei chathabana irang asigi warushin purakpa ngamloi Leibak asi democracy chatpa leibak ni haiba wakhalon asina mangda thamlaga government of India na lamdam asidasu democracy gi wahan thok lehenbiu amaromda KUKI singna mangliba separate administration gi manglan asi kaidongnungda mangphau nararoidaba manglan ni lamdam asigi apunba saktam hek kaibada June 19 dagi henna tamthiba miyamgi ihau amalakani haibasi government of India na khangadabani hainasu mahakna makhatana fondorakli KUKI terrorist makhoigi organization frontal organization punamakse terrorist ne lapthok pe oba keno na Burma de sanga kanda si wari sajal pa yabrai ba moi di terrorist ni moi di atopa lamde ki sanga pani kaido bai Manipur da moi lam tarak to inoba moi Burma de sakho moi Bangladesh su lai adar Manipur um changsal le Assam lom da su moi khun ta sal le tai adun moi gi thabak ne khoi mari le na de ai khoi gi di Manipur ma chela ma kai bi yaroi Mona separate administration jogam ka haiba KUKI len ka haiba karai di KUKI len karai di jogam asi moi mapa mapuna thamambal lamsunate asin maite ipai puna masidi sahi lising kaya di hauna kanna lakcharaba mangak kaya kakharaba leibak se kandana madigi pauna kaya sigraba thangan kaya sigraba masiri se athauba kaya ma thauri yanda hat kharaba masiri moide pibai ipun mari umphak haibadi yetum manada pakpa Ipun maring bapiroi, di pigani, lampi di, namang na pamangaro, suoy oy KUKI sing, noy bahap tao, may tay di land bani, no ishor ki CHEIRAK soy na lakani.